ꯇꯥꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯆꯤꯌꯔ ꯂꯧꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯉꯥꯛꯅ ꯀꯨꯞꯅ ꯈꯟꯅꯈ꯭ꯔꯦ꯫ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯈ꯭ꯋꯥꯝꯗ ꯊꯣꯛꯈꯤꯕ ꯆꯤꯡ ꯅꯤꯡꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯃꯁꯤꯡ 94 ꯁꯨꯔꯦ, ꯃꯤꯑꯣꯏ 15 ꯍꯧꯖꯤꯛꯁꯨ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ꯫ ꯆꯍꯤ 5ꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡ ꯗꯥꯏꯔꯤꯌꯥꯅ ꯁꯤꯕ ꯍꯟꯊꯍꯟꯅꯕ ꯄꯥꯟꯗꯝꯗ ꯊꯥꯈꯥꯏ ꯑꯃ ꯆꯠꯊꯒꯗꯕ ꯏꯟꯇꯦꯟꯁꯤꯐꯥꯏꯗ ꯗꯥꯏꯔꯤꯌꯥ ꯀꯟꯇ꯭ꯔꯣꯜ ꯐꯣꯔꯠꯅꯥꯏꯠ ꯉꯁꯤ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯍꯟꯗꯛꯇ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯂꯥꯎꯊꯣꯛꯈꯤꯕ ꯑꯒꯅꯤꯄꯊ ꯁ꯭ꯀꯤꯝꯕꯨ ꯁꯤꯡꯅꯔꯗꯨꯅ ꯊꯥꯔꯛꯈꯤꯕ PIL ꯑꯃ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯈꯟꯅꯕ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯑꯃꯗꯤ ꯍꯧꯈꯤꯕ ꯄꯨꯡ 12 ꯃꯅꯤꯄꯨꯔꯗ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯑꯣꯏ 9 ꯊꯦꯡꯅꯈꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ 13,935 ꯊꯦꯡꯅꯈꯤ, ꯃꯤꯑꯣꯏ 14 ꯂꯩꯈꯤꯗ꯭ꯔꯦ꯫ PONYTV na sandokjaba numidangi pau miring tabiribasingbu BIDYASANA taramnokchari pau sandokna bizari. Chief Minister Nongthombam Birena ngasi chair lauduna mahakki secretariat state asida COVID positive oibagi chang hengadakliba asigi matangda akhanaba mifam ama pangthoktuna lengakki minister sing amadi makok thongba official singa khananai nakre. Handak numit kharani asida COVID-19 positive oiba hengalakliba asi tingnanaba kari karamba cheksin thaurang laukhatuna laichat asi sandoktananabage maram da kupna khanakhe. Numit kharani asida lamdam asida COVID ki anauba case masing 38 thingnakhe. Ngarang numidang pung 5 faubda laikhiba report ki matung ina state asida sample chamaga 16 test tawbagi manungda mioi 13 positive oiduna positive oibagi chang chada 12.8 hengalakli. Lamdam asida hauzik faubada active case ni funitoi leirakpa asina COVID ki chanakanglon asi miyamna amuk hanna chanaba mathau tare amadi miyamna su chathokpa matamda mark sizinabiba su khanghalagli. Haukiba Jungi tang 18 amadi kuntragi lonaba ahing nongyaida None district ke manungchanba Makhwam khul manakta thokiba ching ningkhaibage thodok thokfamdage ngasi asiba hakchang 5 fangba ngamkhre. Masi tharaga hauzik faubada laikhidraba miyoige masing 94 yaure amade miyoi 15 hauziksu thiba khangdana leiri. Panba yai miyoi 19 amade hingna kanba ngamkhrabani. Nong chubana maram oiraga apanba khara thoklabasu NDRF, SDRF, Army, CRPF, Fire Service na chingba singna tongan ba mafam singda thibagi thabakanna chathari. Amaromda Water Resources Relief and Disaster Management Minister Awangbo Numaina Makhwamda Chingningkhai Riba Mafam Aduda Marirak Suba Oina Haktingnana Chatuna Yengsinkre. Mafam Aduda Minister na NDRF, SRDF, DC, Army Amadi CSO Singi Luchingba Singh Unaduna Mafam Aduda Hauzik Oiriba Fivamgi Matangda Kupna Khanaki Panbayai Mafam Adudagi Ngasi Kanna Honaraba tungda thawai yaudraba hakchang marisu fangbang amkhrabani. Minister Awangbo Numaina hai mafam asida thokriba thodok asi laibak thibani. Thodok aduda yaukhiba mioi 13 ki hakchang hauzik thiba khangdana leiri. Lengaki makaidagi su thodok adugi matangda pangba yaba mateng khudingmak pangani haikhibaga loinana mafam aduda mateng pangliba singbusu thagatpa phongdokhe. National Health Mission ki Child Health Division na sinduna thakai ama chathagadaba intensified diarrhea control fortnight ngasi haudokre. Hiramasiga mari lainana State Health Society National Health Mission ki State Mission Director Dr. Somorjit Ningombam na mahakki Lamfel da laiba office chamber da pangthokiba paumi singa unabada chahi mangagi manung da laiba angang sing sibagi chang asi diarrhea maram oiraga sibana khwaidagi yame malemda chahi mangagi manung da laiba angang sing siriba apunba masingi chada 3.3 diarrhea na sihanbani haina report singda palle maramaduna matau karamna masidagi ngakthok kadage haiba
khanghanaba intensified diarrhea control fortnight asi pangthokpani haina phongdokhi mahakna makha taraduna diarrhea tawrakpa matamda ORS amadi jing hidak ani asi pizaraga laina kanba ngamgani National Family Health Survey 5 ki report ki matung ina Manipurda miyoi subnatagi chada humfuna diarrhea tawrabadi ORS pithakadabani haiba asi khangi amasung chada kunna jing asisu pizagadabani haiba khangi maramaduna chada maudra yaunanaba amadi diarrhea dagi angang laikhidabagi ngakthoknanaba haibagi wakhalonda intensified diarrhea control fortnight asi pangthokpani IDCF campaign asi haunanabagi damak haukhiba thadagi state level amadi district level da additional chief secretary health and family welfare na luchingduna mifam kaya pangthoktuna poram yatuna lakpani hainasu mahangna makhata khi Places 5 key report in Manipur, only 60% of the population. See, diarrhea or the angang the ORS with the community coming. And the mother when antibiotic adu da in a community, the car late ORS with the community. Only 20% of the family know Jings Pizagadoni as the 20% that is 90% young Navaina, Aquina intensified diarrhea. Major General Rudra Singh Yengkhoiba Laikhidabagi Chamaga Kunipan Suba Kumon ngasi Chingmairong East Laiba CDO Building Community Hall da pangthokre Tauramaduda Wangkai ACG MLA Thangjam Arun Kumar Dr. Haubam Priyo Kumar Singh amadi Mitai Lipunge Thauburel Mayengbam Pramod Mitai MCOM gi President Yengkhom Kunjekesor Mangang CDO Chingmairong gi President Brahmachari Mayum Abhishek Sharma amasung Chingmairon Mamang Makhalaikai Mairapai Bigi President L. Manglembina Chingbana Mayai Tangbal Lauduna Sarukyaki MLA Thangjam Arun Kumarna Miyamna Puwari Kahena Nainaru Daba na Laibaki Damakta Lanting Naduna Thawai Thakiba Kaya Ama Laikai Asida Lairamgani Haida Toidokna Khalude Adubo Ngasigi Thoram Asina Puwari Nahonana Fakal Laktuna Miyamda Loksing kaya ama pibiba asi laibak fabani haike mahakna makha taraduna Major General Rudra Singh Yengkhoibagi punsi wari parubada matam adugi sana khonabada yamna haisingba oza ama oibetanatana matam adugi ningthaugi macha masu singdasu takpi tambiba misak amani haiba si thingnajai loinana lanfam kayada mathauna Uthokiba amadi haisingbana lanmai paklakpada matamadugi ningthauna mana kunmari pikhibagi warisu yauri hainasu phongdokhe Manipur gi damak kathok lamlaba laikai asida leirami haibase khangbada nungaiba poki amasung ahallaman singna thambiramba pautak sing ngakna chatpa mathautai loinana leingaktagi kari thabak paikhatpa yabagi haibasu matamgi matung inna yengchilakani haibagi thajabasu thamke Danamanjuri University ke Vice Chancellor Professor N. Rajmohan Iva Lyric Mary Curie ngasi JN Manipur Dance Academy ke Auditorium Hall da Rajya Sabha ke MP Lesemba Sanajaubana Phongkre Thauramadu Manipur Sahitya Parishad ke President Longjam Joychandra JN Manipur Dance Academy ke Director Pokrambam Bilas Amade Machachanu Kakchingi President Dr. Pramodini Su Sarugyake Lyric asi Poland Haiba Lamda Masida Nupi Oibisingbo Science Maths Tamba Yaroi Haiba Akanba Athingba Marakta Mary Curie na Athingba Kaya Adu Namthektuna Science ke Lausing Tan Kiba Laibak Ningba Mazatibu Sizabi Nupi Asigi Matangda Iba Lairikni Thauram Aduga Mari Lainana Rajya Sabha ke MP Sanajawan Haikibada Chemistry ke Oza Oiriba Professor Rajmohan Scientific Khudharakba Asina Science with Culture Haidu Oza Asidagi Ukhe Lyric Asi Yamna Fazaba Soidana Oigani Sahitya ke Makalda Lechalaba Science ke Machal Ama Oza Chillaba Oza ke Sinfamdagi Matam Kaikutuna Asigumba Lyric Kaya Fanglakba Asimak Yamna Laibak Fabani Makhatana Aiba Ama Oina Tungi Mirolda Itil Biba Yaba Wari Kaya Idirakta Hainasu Funduke Scientist
ꯃꯈꯣꯏꯅ ꯇꯧꯔꯝꯃꯤꯕ ꯄꯨꯊꯣꯛꯄ ꯄꯣꯠ ꯃꯌꯥꯝꯗꯨꯁꯨ ꯀꯜꯆꯔꯒꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯅ ꯃꯑꯣꯡꯗꯣ ꯍꯥꯞꯆꯤꯜꯂꯒ ꯃꯅꯤꯄꯨꯔ ꯁꯥꯍꯤꯇ꯭ꯌꯒꯤ ꯄꯨꯈ꯭ꯔꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯀꯔꯝꯕ ꯂꯥꯏꯔꯤꯛꯁꯤꯡ ꯁꯥꯏꯟꯁꯇ ꯕꯦꯁ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯔꯤꯛꯁꯤꯡ ꯈꯔꯗꯤ ꯍꯦꯟꯅ ꯄꯨꯊꯣꯛꯄ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯤ ꯂꯥꯏꯔꯤꯛꯐꯝꯗ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯦꯟꯗ꯭ꯔꯒꯤ ꯂꯧꯃꯤꯁꯤꯡꯒꯤꯗꯃꯛ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯃꯤꯅꯤꯁꯇꯔ ꯇꯤ.ꯑꯩꯆ. ꯕꯤꯁ꯭ꯋꯖꯤꯠꯅ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯇꯤ.ꯑꯩꯆ. ꯂꯦꯈꯦꯁ꯭ꯋꯔꯒꯤ ꯈꯨꯠꯊꯥꯡꯗ ꯌꯨꯔꯤꯌꯥ ꯕꯦꯒ 2,000 ꯄꯤꯔꯛꯂꯦ꯫ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯀꯤ ꯈꯨꯠꯊꯥꯡꯗ ꯌꯦꯟꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯇꯤ.ꯑꯩꯆ. ꯂꯣꯀꯦꯁ꯭ꯋꯔꯒꯤ ꯄꯤ.ꯑꯥꯔ.ꯑꯣ. ꯀꯩꯁꯥꯝ ꯗꯤꯂꯤꯞꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯟꯖꯦꯟꯊꯣꯡꯗ ꯂꯩꯕ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯣꯐꯤꯁꯇ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯦꯟꯗ꯭ꯔꯒꯤ ꯂꯧꯃꯤꯁꯤꯡꯅ ꯌꯨꯔꯤꯌꯥ ꯂꯧꯅꯅꯕ ꯆꯦ ꯆꯥꯡ ꯊꯥꯖꯤꯟꯕ ꯂꯥꯛꯄꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯟꯅ ꯂꯣꯇꯔꯤ ꯇꯧꯗꯨꯅ ꯁꯤꯔꯤꯌꯦꯜ ꯅꯝꯕꯔ ꯁꯦꯝꯈ꯭ꯔꯕ ꯂꯩꯀꯥꯏꯁꯤꯡꯗ ꯑꯍꯥꯟꯕ ꯔꯥꯎꯟꯗꯒꯤ ꯑꯣꯏna ꯄꯤꯔꯛꯂꯤꯕ ꯌꯨꯔꯤꯌꯥ ꯕꯦꯒ 2,000 ꯑꯁꯤ ꯀ꯭ꯂꯕꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯌꯦꯟꯊꯣꯛꯂꯒꯅꯤ ꯑꯃꯗꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯇꯤ.ꯑꯩꯆ. ꯂꯣꯀꯦꯁ꯭ꯋꯔꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯌꯨꯔꯤꯌꯥ ꯌꯦꯟꯊꯣꯛꯄꯗ ꯄꯣꯂꯤꯇꯤꯛꯁ ꯆꯪꯗꯅꯅꯕ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯌꯨꯔꯤꯌꯥ ꯄꯤꯅꯕ ꯊꯧꯔꯥꯡ ꯑꯁꯤ ꯂꯧꯈꯠꯂꯛꯄꯅꯤ ꯍꯥꯏꯈꯤ꯫ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯃꯤꯅꯤꯁꯇꯔ ꯇꯤ.ꯑꯩꯆ. ꯕꯤꯁ꯭ꯋꯖꯤꯠꯅ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯦꯟꯗ꯭ꯔꯒꯤ ꯂꯧꯃꯤꯁꯤꯡꯒꯤꯗꯃꯛ ꯑꯈꯟꯅꯕ ꯌꯨꯔꯤꯌꯥ ꯕꯦꯒ 2,000 ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯄꯤꯔꯛꯄꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯂꯧꯃꯤꯁꯤꯡꯗ ꯌꯦꯟꯕ ꯀꯣꯟꯅꯅꯕ ꯄꯤꯕꯤꯔꯛꯅꯅꯕꯁꯨ ꯑꯄꯤꯈꯤ꯫ केंद्र की नापू केंद्र बानिस्का तो लाइबा नंबर वन नापू केंद्र की कोई ना इनोवेशन की दरकार है हार नंबर तो किधर बाप ये बजरबा एग्री मिनिस्टर मिस्टर बिशोजे की मकाम ला हाइजर बता कि नंबर ईमेल की थांगा पास राउंड के वेना हान बेगु वेना हान बे निशिगनी केंद्र में पीबी है नंबर मिनिस्टर एग्री की एग्जीक्यूटिव केबिनेट में सर्विस से को कंप्लीट तना कोई कुनाव केंद्र की प्रजासिंग की लोमिशिंग की मैके तकी कोई हराव हराव नसुंबा हारे बे निशिगनी हान पीबी है पाउगी मरकथा नातेन ब्रेकमा पोनी टीवीना मखल मथेल की थौरम सिंह संदुक्तदा मियाम की सेवा तौजरी मसिदा हेना माय पाकनाबगीदमक पोनी टीवी की यूट्यूब चैनल अमदी फेसबुक पेज ता लाइक अमदी सब्सक्राइब तौबिरो लोइना MCTV की चैनल नंबर 988 अमदी आईएसकॉम की चैनल नंबर 142 दा मियामना मीटिंग ताबिदुना मपुंग फाबा चैनल अमा ओहनबियो हेना माय पाक चैनल अमा ओइनबगीदमक पोनी टीवी की कांटेक्ट नंबर 9362511104 दा कांटेक्ट तौबिरो मखाद पिजरिबा कांटेक्ट नंबर नत्रगा ईमेल असिदा मियामना सजेशन पिबिरकनबा हाजरी मियाम की सजेशन बु खौरांगा नाइजरी ब्रेक की मतुंगा मखाताबा पाउ पिजरी लाखलिबा जुलाई 3 फाउबा नुमित हुमनी चथगदबा मणिपुर टेक्निकल यूनिवर्सिटी के फेनोमेनन 22 ngasi तागेल पातल लेबा यूनिवर्सिटी असिगे कैंपस दा हौदोखरे कैंपस असिद लेबा गवर्नमेंट पॉलिटेक्निक हॉल दा पांगथोखिबा हौदोकपगी थरम अदुदा इम्फाल वेस्ट के डेप्यूटी कमिश्नर ठोकचोम किरण कुमार एसडीओ पुरमपाट पूजा इलांगबम एडिशनल एसपी क्राइम अगेंस्ट वुमेन रत्ना ngasekpam amadi assistant मालमगी होंगलकलिबा अयिंग असागी खल असे खरा मखै कन्ननबगी पांदमदा इम्फाल ईस्ट डिस्ट्रिक्ट यूनाइटेड क्लब ऑर्गेनाइजेशन अमदी सोशल यूनाइटेड क्लब ऑर्गेनाइजेशन ना लेप्तना चथरकपा उ चारा थाबगी सरुक अमा ओइना ngasi इम्फाल ईस्ट की ओइना यारल पात लैबा JNB की अकोइबदा उ चारा सिंह ठाकरे अमुकोगी मिडिंग मखादा इम्फाल ईस्ट डिस्ट्रिक्ट यूनाइटेड क्लब ऑर्गेनाइजेशन अमदी सोशल यूनाइटेड क्लब ऑर्गेनाइजेशन अनिना हौखिबा जुन कुंट्रा दगे इम्फाल ईस्ट की मफम कयादा उ चारा सिंह थाबगी थबक पाइखलखिबने
August 13 fauba chatagadaba u chara sing thaba asida khundrakpamdagi hauraga andro fauba mafam kayada u chara sing thagani hari. Ngasi District Administration Civil Societies NGOs amade Ukrul District ke nupi luchingba singa punna interaction program amag Ukrul ge DRDA holda pangtokre Tauramaduda wangang laduna National Commission for Women NCW ge chairperson Rekha Sarmana fongdokhibaga da awang nongpokta leiriba Miyoi ayambana leingaki thabak tanaduna leiriba asi toklaga isagi oiba thabak ama paikhatpa mathau tare hairaduna nupi entrepreneur kaya ama thokhanding bagi apambasu fongdokhe mahangna makha taraduna nupi singna lalol itike lamda khara hena khanghanninge amade leingakna masiga mari leinana kaithel ningthina sabiduna pot yonbada mateng pangbinna baso haizake Kangpokpigi ward number 8 Talaibi Nengnehat Chongloi Mapuroiba Pauminlun Chongloi ge ibong ase hingbada ka henaware haiba pau fangbadagi ngasi Wangjing Bazar Handloom and Handicraft Weavers Cooperation Society ge tarataruk suba mapokumonga mari lenana society asige secretary Sobita Maibamna lupa lising taraga loinana nongmada changdraba yadraba Chana thaknanaba polam sing tengbang duna imung asige awabada saruk yakre tengbang khongchat aduda social worker Salam Birla AIR Imphal ge announcer oiramba KK Wahengbam social and cultural activist Rakesh Naurem Khundrakpam Kamala Salam Hongbi Bhajani Frailatpam Debikarani amade Manikanta Mutumna Chingba Mioi Kayasu Sarugyakhe Tengbang Khongchat aduga mari leinana Sobita Maibamna Fongdokhibada Chingtam Amatane Aikoi Ichil Nauni Haina Wahi Khaktana Haibagi Mahutta Amana Amagi Awabada Mateng Pangminaduna Chingmi Tamigi Ichil Nau Sing Punna Hingminasi Haibagi Wakalonda Ngasigi Tengbang Thoram Asi Wakalon Manaba Marup Mapang Singi Matenga Loinana Pangtokpani mahangna makha taraduna nengnehat ki imung asi masagi uniform asi natana atopa lanthum amata leizadaba nongmagi suraga chajaba imung amani imung asige miwai sing ka hena awaba mayognari haibage pau kangpokpi ge chingmi ichilinau singna pirakpadage thamoi singna tengbang asi pangjabani haike Kampopi District, Kampopi Kendra, one number 80, CM Sung Inong, Bibiling Sita in Singapore Bangladesh. Khongchat adugi manung channa u thasi u hingansi haiba paujel puduna upal kaya thabagi khongchat chaliba manikanta mutumna su kangpokpigi chingmaida upal sing thake Khongchat aduga mari lainana KK Wahengbamna tampaki lamdade aikoi maselgi marakta awaba tare tabada aikoi masel mateng pangnabagi thabak ase pangthoknari adubu chingmi ichil inaw ware haibage pau tabada tampaki ichil inaw singna chingda chatuna mateng pangba makhoigi awabada saruk yaba haibasimadi yamna tangna thokpa thodok oi ngasi Sobita Maibamna luchingduna kangpokpigi chingmi ichil inaw amage awaba pau tabadagi ngamjaba tengbang pangliba asi kaum laroi daba mikub ama oi asigumba mikub asina apun bagi saktam sagatpada chauna mateng panglagan haina fongdoke the assembly constituency manung chanba Kampopi Bazar ward number 8 ni lejeri basi ai bang pam saida ikana neng hat songloi mapuroi ba pangmilun songloi ai bai mun se ai ba area Chairel Mayai Laikai de Laiba Hauzik brain tumor na nabadagi yet thangba saruk paralyzed oiduna ngangba lengba amatang ngamdraba laishram inaw chahi kunmathoige yumda chatuna sayol helping hand na sel gi mateng oina lupa listing tara pangkre loinana karigumba Manipur da operation tauba taragadi isu angamba mateng taugadori laishram inaw machinmit Manaw ahumge manungda mahakna yaimane apokpana macha lainana basel tiba chatkibada punsi lomkraba matung yumge leijaba lanthum pumba yonduna Delhi da operation tawuraga makhatana layeng bang ngamdabadagi anaba henjilakpani apokpisu kidney gi
Anaba amana operation amuk taurubadagi thabak akanba suba ngamkhidabani maram asina mayamba ahalna gari chatpa yauraga yumsu puba anabagi hidaksu leiba maramna operation taubagi manglande yamna tamna leihori adubu doctor nadi athubada operation taudragadi hena khudong thiningai oirakpa yaba leire fongdorakhiba matung ina Laibak miyamgi mateng amadi Manipur lengaki mateng su yamna mathau tahori Sayol helping handgi maikaidagi su inaw asibo kanminasi mahakyo operations sigi damak angamba mateng pangminasi haina su miyamda apel tawrakle Ngarang numidang pung mangaga minitara mga tarakba adwaida khabaisoi special commando unit ki in charge hoiriba SP TH Krishna Tombigi Mediang Makada OCL Bebekanandana Luchingba Special Commando Unit ki Kangbu Ohumna War on Drugs ki Manung Channa Chatharakpa Drive Amada Miyoi Ama Brown Sugar ka kunana Faraba Miyoi Adu Imphal East ki Pangong Maning Laikai Dagi Makag Mayum Amas Jahi Kundoi Apokpa M Sikandar Kawi Hairi Mangondagi gram kuntra rom oigadaba brown sugar Airtel SIM card yauba mobile phone ama fagat pangamkre faraba miyoi adu potlam sing aduga loinana makhataba thabak lakhanuna bagi damak Irilbung police station da sinakre hairi NSCN KYA group ke miyoi ani khutlai thadoktuna Assam Rifles ke Somsai battalion da changjarakre hairi IGR South na Thadorakba Cherola Mana Kanghalakli Cherola Sina Makha Taraduna Assam Rifles ta Changjarakraba Miyoi Ani Aduna .22 ge pistol ama .22 ge pen pistol ama .32 ge pistol ama amasung kapayariba maru kharaga loinarakhe Makoy animak tha sigi tang amada somsai ge mafam amada changjarakebani haina Cherola Sina palle Angang Singi summer vacation gamari lainana North AOC da laiba RK Sanatombi Devi Vidyalaya campus ta ngasi free medical camp ke saruk ama oina dental medical checkup ama pangthokre free medical camp adu school asina Dr. Helena Eye Care amadi Siza City Dental Hospital aniga khutsamnaraga pangthokibani medical camp adu da school asida tamliba mahiroi singi guardian singna makoi gi angang sing puraktuna camp adu da Piriba Kudong Java Singh Adu Lauke, Loinana Caesar City Dental Hospital ge staff Singna Angang Singbu, Laying Labamatunda, Lemna Hidak Lang Taksu Yantoke, School Sigi Oza Amana, Fondorak Pagi Matung Ina Medical Camp Adu Marang Dagi Hoduna, Numidini Chupna Pangtokpane, Amade Camp Asigi Maru Eba Pandam de Angang Singi Masamawu, Luna Nana Tamduna Ana Ayek, Yauhandana, Leibang Namnana Bani Haike. Paugi maragtan natin bebrega magamuhan na. Paramedical da, pharmacy da, amadi physiotherapy da. Courses sing asi tambining masing na installment basis da fee thiba yabagi khudong chaba su pizari loinana nupa amasung nupi gi separate hostel facility su laigani amadi tamba loiraba matung 100% job placement su pizagani. Akak number set ni last date of admission na July 31st ni. Ako pamarol gidamak ekhoy gi mobile number 9915337280 amadi 9501189248 ta call tawiro. Break matungda makataba pau pizari haurakliba angang sing masamawo fana lainaba amadi sana khotnabada pukning changhanduna mayai kaba chinjak singdagi lapna lainana bagi pandamda Action Aid Association of India amadi People's Resource Development Association Bisnupurna khutsam nanduna Bisnupur district ki manungda laiba Children Club Tenda sana khotnabage podlam sing yenthopagi thauramama new mini secretariat complex ta ngasi pangthokre thauramadu DC Bisnupur Laurembam Bikram PRDA gi secretary Longjam Suranjoy na maruiba mioi sing oina saruk yaduna hainobok waroiching isok naurem kwaksify upokpi khunau ithing thanga karang
Thanga Chingkhage Children Club 10 gi angang singda football badminton carom na chingba potlam sing yen thoki DC Lorembam Bikramna Fongdokhibada PRDA na angang singda lairik tambibada natana extra curricular activities kaya tambiba si yamna pungning thanggan ngai ni masina angang singi tunggi punsida achoba mating oigani haiki Longjam Suranjoina Fongdokhibada angang singda sports ki extra curriculum activities tambiba asina makhoige tunggi punsida masamu faba amadi mayai ka ba chinjak tage labna lainanaba ki hainabi thambada achoba mating oigani thazai haiki All Manipur Road Transport Workers Federation na sinduna Motor Workers Manipur haiba hiramda nongmagi oiba convention ama hayeng July mangagi ayuk pung 13 taba matamda Kwakathil Akham Laikai da leiba amukoge conference hall da pangthoklagani haina Federation asigi convener Ketrimayum Sopena Thadorpa Cherol amana Fongdorakli amadi convention asida transport organization ge mihut singna sarup yabina nabasu mahangna appeal tawrakli Ngasi Biramangol College Soyombung da NSS unit na YRC IK Environmental Cell Beautification Committee amadi Alumni Association Biramangol College ka khusamnaraga nongmagi oiba lamtu sengdokpagi thawram ama college asigi principal Dr. A Suranjit Singhi lamjing makhada mapungfana pangthokre Ngarang Rotary Club Imphal Rotary International District 3240 ge ingkumja lising ani kunithoi kulhumdoi ge Board of Directors singi yangkai suba installation ceremony ge tharam pangthok pagaloinana thaudang pauche ge senior sub editor Nimol Ningombamda certificate of appreciation memento amadi sale gi manayauba Rotary Journalist Award lising ani kunmathoi kunithoi khusinaduna ikai khumnaba unkhre thoramaduna maru oina pauche gi lamda thoidok hendokna thaudang yaduna miyamgi thabak tawbabu sakhangduna pauche asige senior sub editor Nimol Ningombamda late Sri Jumarlal Kashliwal Memorial Award for Rotary Media Person Journalist of the Year lising ani kunmathoi kunithoi piduna ikai khumnaba utkibani Handakta Central Government na lauthokiba Agnipat scheme bu singnaraduna Supreme Court ta tharakiba PIL ama khananaba ayaba pikre Chief Justice of India gi ayabagi matung inna mathang chayolda PIL adu list tawragani PIL adu Air Force da thabak taunanaba honariba nahasingna Justice Indira Banerjee amadi Justice JK Maheshwari ge vacation bans ta tharakibani makhoina makhoigi thabak tawbagi matam asi chahi kun dage chahi mari da hantharaklagani haina nungnangba fongdokli petitioner singgi mahutsilladuna advocate ML Sarmana Air Force ta Thabak changnanaba process haukraba naha lising humfutara rom leire scheme masina hairiba sing asibu council loidabani haina courta fongdokhe Karnataka gi sini setina femina Miss India listing ani kunithoige mingthol laukhre Rajasthan ge Rubal Sakhawat na anishuba aduga Uttar Pradesh ki Sinanata Chauhan na ahum suba takre femina Miss India Changdamnanaba adu state amade union territories kuntramathoi dage lakpa Sakhenbi Singna Sarugyaduna Mumbai ge Geo World Convention Center dangarang ahing pangthokibane Changdamnaba aduda hanage Miss India amade actress Neha Dhupia actress Malaika Arora Saisakpa Shyamak Davar actor Dino Moria fashion designer Rahul Khanna amade Rohit Gandhi amade India ge hana nupi cricket team ge Captain Mithali Rajna jury member Singh oike Manipur ge mahut senduna Miss India Changdamnaba aduda laukrakpam angobisu sarugyakhe Hauzik sanabagi paw amuk July 9 da Himachal Pradesh ke Bilaspur da Pangthokadaba kunithoi suba sub junior wushu championship ke trial selection IFSA amuko UCM amadi YAS ki official sing amadi technical expert singna khana
naminaraba matungda chayetnaba apanba amadi athingba yaudana Wushu Association of India WAI ge mihut yauna ngasidagi pangthokpa haubaga loinana July 3 fauba Khumanlampak Multi-Purpose Hall Wushu Training Center da ayuk pung 8 tagi pangthokani hari trial selection asida district association singi sanaroi sing amadi tongan ba school ge sanaroi sing pumnamagna trial selection asi yaubidarnaba apunba loop ahumna khudik piduna thadorakpa cherol amana hari Sorok Atingbi Youth Club SAYC na sinduna Hilghat Maning Laikai Community Hall da ngarangdagi hauna kangkhut nipan na sarugyaduna Chathariba First Hilghat GP Mix Kang Tournament lisingani kunithoi jiribamgi ngasi sanakiba match ta Hilghat GP Kangkhut amadi YLC Dibong Kunau sanaki YLC Dibong Kunau Kangkhutna tos ngamduna kang Kapa Hoki aduga Hilghat GP Kangkhutna Maikai Khanke apiba matamda Hilghat GP Kangkhutna YLC Dibong Kunaubu Panjal Taranithoi Tarada Maithi Bapiki ngasidagi match aduda M Bijoy Singna umpire hoike hayengi match ta Ichel Club Dibong Kangkhut amadi Ima Kangkhut Kasaranina sanagani Chaliba tha sigi tang Kulhumdoi dagi hauraga kuntra mathoi phauba Bangkok Thailand da pangtokadoriba Kings World Cup asige India gi team semnabagi damak khangat laba Manipur gi nupa sanaroi amade nupi sanaroi manga punna sanaroi nipana numit kunge oiba pre championship abroad training camp ama chatliba tha asigi tang dagi kunithoi phauba Bangkok Thailand da pangtokadaba asigi damak khangat laba sanaroi nipan Bangkok ki damak Imphal thadokre hariba sanaroi sing asibu lamjing lamtak naba khangat laba India team gi coach TH Mohindrona tour asi luchingani haina All Manipur Sapak Takraw Association ge General Secretary P Durzina Thadorakpa Cherolamana khanghalakle Haukiba pung kunmari da Manipur da COVID positive oiba mioi mapan thingnakhe amade COVID na maram oiraga laikidaba yaukhide Haukiba pung kunmari da punna test chamaga yankhai manga tauke aduga positive oibagi chang ase manga dasmik nipan oike ngasi positive oikiba masing asi tharaga state asida positive oibagi masing punna lakh ama lising kuntra taret Jahum sumna taruk yaure hauzik faubada laina asina laikidaba masing lising ani Chama kun oiri hauzik state asida active oiriba case masing nifumapan leiri amaromda haukiba pung kunmari da India oina positive oiba mioi lising tarataruk chama kuntra manga thingnakhi aduga mioi kunmari laikhide aroibada maroiba paw mukhana Chief Minister na chair lagduna state asida COVID positive oiba masing hingalakliba asiga mari lainana laingak na kupna khanakre None district ki makwamda thokiba jingning khaibagi thokdokta laikidaba masing nifutaret sure miwai tara manga hujiksu tingbak khamdana leiri Chahi mangagi manungda laiba angang sing diarrhea nasiba hanthahinaba pandamda thakai ama jakthakadaba intensified diarrhea control fortnight ngasi haudokre Handakda central government na lauthokiba agnipat scheme bu singnaraduna tharakhiba PIL ama Supreme Court na khanaba ayaba pikre Amadi haukiba pung kunmari da Manipur ki COVID positive oiba mioi mapan thingnakhe India ki oina lising tarataruk chamaga kuntra manga thingnakhe mioi kunmari laikhidre PONYTV ge numidangi paw mideng tabire singbo kainana bayathing nizari